अहानबदा मरुओइबा पाव लिलोंग उसोइपोकपीदा सखंगदबसिंगना बॉम्ब पुकाय हलकपदा 13 सुबा असम राइफल्स के जवान अमा लेखिद्रे अमना अशोक अपन नंखरे इम्फालदगी मोरे योगदबा रेलवे लाइन के फाइनल लोकेशन सर्वे चयोल मरी की मनुंगदा हौननबा होनरगनी जिरीबाम इम्फाल रेलवे प्रोजेक्ट मथंग चही के दिसंबर था ममांगदा लोइसिलगनी हाइना यूनियन रेलवेज मिनिस्टर अश्विनी वैष्णोना फोंदोखरे अमदी बीजेपी अमदी रिपब्लिकन पार्टी ऑफ इंडिया अथावाले आरपीआई खुत्समनरगा चटपा मरमना आरपीआई बु मणिपुर स्टेट असिगी सरकार सेंबदा याहोननबा होनगनी हाइना आरपीआई की नेशनल प्रेसिडेंट रामदास अथवालेना फोंदोखरे पोनी टीवी की नुमिदांग की पाव मिनेंग ताबिरुबसिंगबु तराम नोकचरे पाव संदोकना पिजरे ngasi nungthil lilong usoi pokpida sakhangdabasingna vom pokai halakpada 13 suba Assam Rifles ke jawan ama sikre amana asok apan nangkhre hairi pawasi gi matung inna thodok adu nungthil pung amaga minute 95 taba adwaida thokibani hairi laikhidraba jawan adu L Wangsu chahi kuntra kawe Arunachal Pradesh tagini aduga soklaba jawan aduna Pinku Das chahi kunipan kawe Tripura dagini Assam Rifles Troop Singh adu Imphal More Rota routine ROP duty tawringaida bomb pokhaibagi thodok adu thokibani haina police ki paw amana hairi jawan mari chak chaba loiraba matungda kol lake chamthoknanaba water reservoir amada lairingaida bomb adu pokhairakibani maduda rifleman Wangsu khudakta laikhidabani haina police ki pawna hairi Vom Bokhai Kraba Matungda Manipur Police Personnel Singh Commando Amadi 13 Suba Assam Rifles ki Ehenba Force Thomjinduna Mafam Aduda Paksanna Thi Humbagi Thabak Chathake Adubu Aphab Apungi Paudi Leite Thodok Asigi Matangda Hauzik Fawbadi Loop Amatana Claim Torakpa Leitre Imphal dagi more yogadaba railway line ge final location survey chayol mari gi manungda honanaba honaragani loinana jiribam Imphal railway project asisu mathang chahi ge December tha mamangda loisilagani haina railways communication and electronic amasung information technology ge union minister Ashwini Vaishnona ngasi fongdokre Imphal gi city convention da pangthokpa intellectual meet ki thoram amada saruk yaraba matung pangthokpa paumi singi mifam amada union minister Ashwini Vaishnona wafamasi fongdokibani Manipur gi chief minister N Biren amasung Rajya Sabha MP Ningthau Sanajawba Leisemba yauna pangthokiba paugi mifam aduda Ashwini Vaishnona haike ngasi Manipur gi chief minister ga loinana hauzik Paikhat liba railway project ki thabak helicopter da chatuna yengsilore project asigi route alignment amadi construction da khwaidagi khudong chadaba mafam adu fawba kupna survey tawre pumnamak asi yengsilaba matungda project asigi section khudingmak amukta da thabak paikhatnanaba warep laure mamangdadi section ama loiraba matung section amagi construction tawrambani hauzikti project asida prime minister na akanba mideng changlakpa maramna ayuk numidang khaidana amadi araiba resource khudingmak puthoktuna project asi athubada loisinanaba yathang pirakpadagi parallel construction gi firep asi laurakpani paikhat ka dauriba thabak asi mahak masamakna numit 15 ni khudingi yengsingani jiribamdagi bangai chingpau Fawbagi Marakta Railway Station Amasu Athubada Saragani Loinana Khongsang Fawba Chahi Asige March Tha Fawbagi Manungda Train Yoraklagani Imphal Moregi Line Asi India Amasung Manipurgi Yamna Maru Oiba Lambini Hairiba Paring Asidasu Athubada Railway Line Semgat Saganaba Chayol Marigi Manungda Final Location Survey Mangthoklagani Masigi damak mahakna Delhi da halaba matung Prime Minister dagi ayaba lauraga sanction letter tharaglagani haina Union Minister Ashwini Vaishnona makhatana fongdokhe Investment of 14,000 crore in the state of Manipur. It's very important for the state. This is going to bring prosperity to the state. Tourism, culture, economy, for the travel for the people who are going out of Manipur, coming into Manipur. For everybody, this is going to make a very big difference. What we decided today is we will now work in parallel, which means instead of
completing one section, then moving forward, then moving forward. Instead of that sequence, we will work in all the sections in parallel and make sure that the project is completed. Make sure that the project is completed before the end of next year. I will personally come here. I will make sure I'll travel with you. Pangthokhiba Paugi Mifam Amada Chief Minister N. Birena Chingtamgi Tainafamda local train service Taunanabagi Tabak Ama Ring Railway Line Ama Paikat Pinanaba Union Minister Gi Pukning Chingsing Kibaga Loinana Hairiba Project Asigi Survey Haunanaba Chayol Ahumdagi Mari Fawagi Manungda Prime Minister Gi Ayaba Lauraga Sanction Letter Piraklage Hainasu Union Minister Aswini Beshnona Chief Minister Da Thazaba Pikre Hairi Manipur gi chapkhat thorangi damakta center na chapchana lebli amadi pumnamak thabak oina onthokli haina railways ki union minister Aswini Beshnona fongdokre wafam masi ngasi city convention da BJP Manipur Pradesh na sinduna pangthokhiba intellectual meet ki thoramda fongdokhibani mahakna makha tana haiki state asigi railway alignment khudingmak chattuna yengsinaba amadi thengnariba khudongcha dabasing Khangdoknaba Prime Minister na pautak pirakpadagi aerial survey ama pangthokpani Manipur da paikhatliba railway project asina Manipur gi oina tourism gi lamda yamna henna khumang chausilagani lamdam asigi thamoi shengba miyam gi marakta malem gi miyamna soidana lakningani Hauzik railway gi thabak sing mathang manaw naina tunnel semli basi matam amatada punna semgat lagani lamdam asigi khungang khuding makta Khongjel Yangna internet ki khudong chaba fanghanna basu honaragani amadi athubada thabaksu hauragani haiki The railway line from Jiribam to Imphal, this railway line is like an artery. It can carry the fruits of development to Imphal and it can take the beautiful products, high quality products from Imphal to other parts of the country. It can showcase the tremendous tourist potential, tremendous tourism potential of Manipur to the entire world. The beauty of the hills, the grandeur of the lakes and the nice hearts of Manipuri people, no comparison, no match. Why shouldn't the entire world come and see, come and enjoy, come and spend some time with you? They should. Manipur gi Chief Minister N. Birena haiki Prime Minister na state asigi thabak sing lumna lawi maram asina Union Railways Minister masamak railway gi thabak sing yengsinanaba tharakpani state asibu yamna luna lobna khurak hangdana Union Minister Singh State asida tharakli Minister Singh na hairamba khudingmak thabak oina pangthorakli BJP gi luchingba sing thabak tawbada yamna commitment lei hainasu Birena haiki The Honorable Prime Minister, what they say they do, what they promise they deliver. Now 31 crore project sanction to Peruvido, Mirabagido, Moira is the 5 crore sanction to Aduna, just we're very happy. Personally, I'm very happy to be a part of the BJP family because they're very committed leaders, committed people. Aduna Bujiki Maru ba si IS retirement, aduga Bajpai ji ki Matumdagi PMO da Leraga ma Dr. Mani, aduga Bujiki Narendra Modi ji na Hoya Khalaka da yamna importance of departments in assigned orga Honorable Mayana trustee leader Mani. India gi lengakta atai atopa party mayam ama leirabasu BJP amadi Republican Party of India athwale RPI asi khusam naraga chatpa maramna RPI bu Manipur state asigi sarkar sembada yahonanaba honagani haina RPI gi National President su oiriba Minister of Social Justice and Empowerment Union Minister Ramdas Athwale na fongdokre Wafam basi ngasi kaisamthong kendrada intending candidate oiriba Thongnauzam Maheshwar gi nongmagi oiba political campaign amada fongdokhibani campaign aduda Maheshwar bu sogatpa mioi kaya amana saruk yakhi
Ramdas Atwalena Imfalda Lakliba asi RPI gi thabak tawbani amadi Maheshwar bu saugatpa laklibani haike RPI gi ticket asi mahakna sungsoi soidana Mahesta piragani haiba wafamsu lauthoke haukiba chahi khara asida corona gi kallaba lanfam marakta Mahesna praja miyam gi damak mateng pang bagi damak su apenba fongdoke loinana mahak CM N Biren amadi BJP gi minister singa press meet amasu tawgani maduda Mahesh ki maramda mahakna minister sing aduga wari sagani amadi Mahesh bu lakliba taranithoi suba Manipur State Assembly election asida miyamna vote asi mai pakhanduna cabinet meeting fambada yahnanaba wari sagani haiba wafam su thamke fusion to the August gathering. Please. मैं इम्फाल में आया हूँ आरपीआई का कार्यवाही चलाने के लिए और मैं जा रहा हूँ महेश को दुश्मनों को मिट्टी में मिलाने के लिए। केई शाम थोंग द नेम ऑफ दिस कॉन्स्टिट्यूंसी और महेश्वर नेशनल सेक्रेटरी ऑफ रिपब्लिकन पार्टी ऑफ इंडिया एंड द स्टेट प्रेसिडेंट ऑफ मणिपुर। महेश इज also very active youth. Mahesh is also working very hard in this city, in this all over the state, and therefore I am going to declare his name as the candidate of K. Somthong, the Republican Party of India's candidate Maheshwar. और मैं अपील करता हूं कि महेश्वर एक बहुत ही नौजवान, बहुत एक्टिव नेता के रूप में आपके बीच में है और उन्होंने कोविड में इतना बड़ा काम किया है। कोरोना के कार्यकाल में उन्होंने बहुत सारी मदद, अनाज की मदद, दवा की मदद, मास्क की मदद, सैनिटाइजर की मदद और अस्पताल में भर्ती हुए लोगों के लिए भी बहुत सारी मदद करने का काम किया है। तसेना ngasi aikoi national president oriba Sri Ramdas B Athawale aigi sir su Kasamthong constituency ki damakta anirak suna lakire taseina aikoi sir na Kasamthong kendra ki damakta khandraga mu ma lakhidrani phasana khanba ki damakta Kasamthong se model constituency ma olan siko akoi RPI na chawat change sama lehen siko haiba ki achet pa thaza ba magaloina na ma hanjan lai bane seina harap aduna mama baba dadai chei tanu myam wasu yang waramani taseina harabada adubu taseina machana mai papado mapana mamana mayamba na manau machena loi uning ba ngatani mai papagi mami to ketang thamani dangaire sigi matungda imana pupana dadana ichina itai mana masana mai papad haraubado sab chana haraubado pina si haidun mayam da haijari Haukiba pung kunmari asida Manipur da miyoi kuntaret nauna COVID-19 positive oikre miyoi ani laikidre hairiba anauba casing asi sample punna lising amaga chamapan humfunithoi test tawbada fangkibani haina COVID-19 command control room na fongdokli positivity rate asi chada ama dasmik mari oikhi hairiba pungfam asida miyoi nifunithoi covid tagi faglaktuna discharge tawkre COVID-19 command control room dagi thadorapa cherol amana housing state asigi COVID-19 case masing asi lakh ama listing kun manga chamapan ga supna manga yaure loinana sikhiba masing na listing aniga nipan ni hairi Manipur da chatnariba inner line permit system asigi matangda singnarakpa khudingmak state government na chapchana thingnagani haina Manipur ge chief minister N Biren na fongdokre Wafam masing ngasi hangang assembly constituency gi manungchan na leiba khabam mayai lekai
Ngathem Leirak amasung Mongjam Achanbigai Awang Lekai Imphal Turel Mathakta Nauna Saba Thong Ani Sangabagi Thoram Amada Chief Minister N Birena Phongdokhibani PMGSY gi Makhada Sakiba Thong Ani Sangabagi Thoram Aduga Mari Lainana Chief Minister N Birena Hai ILP gi Mayokta Singnarakba Khudingmak Lengak Asina Chapchana Thengnagani Haibagi Warep Ngarang Famkhiba Cabinet Mifam Amanasu Warep Laukre Manipur Mangnaba amasung Manipur bu Khudum Change Haibagi Wakalonda Thangjilaklaba Khongthang State Government Asina Yengduna Lairoi Union Home Ministry amasung Manipur Lengaki Maikaidagi Chapchana Thengnagani Armed Forces Special Powers Act Afaspa Lising amaga chamapan yangkhai nipangi matangda paumi singna hangba wahangi paukum piraduna Chief Minister N Birena Makhata na hai state asidagi afaspa laukthoknabagi matangda center na hozik review tauminari ground situation gi fibam yengsinbagi mathau taba maramna review asi tangai fadana taubuni Karigumba ground situation gi fibam asi fagalaklabadi center na soidanamakki Manipur dagi afaspa lauthorakani haibagi thazaba chauna lei Lengak asi afaspa gi mayokta chapchana lepli hainasu Chief Minister N Birena Makhatana Phongdokhe Mengi development program hojiki di adum continue to gani election code of conduct la phokra ka so hana hogi thabak sing di dosin gani ngara ma honorable prime minister la pir maga tawridu mana inaugurate or thabak sing khoi continuously adum subani satkani inaugurate means foundation stone to missing do aduga loisandana lairi ba thabak sing si by ngarang su singi kari gi habini by March ending at least 60% or by March ending that the 80% gumba te water drinking water se cover to ngana ba na the khang ngarang si cabinet petition lawi 210 now up to the last akhoi madugi ILP the singer eva kangbu du thangnagani moidu Manipuri khoi gi phanana ba khanba kangbu nate Manipuri khoi gi domination to ga gi wakhalon lai kangbu ni All India Congress Committee gi Manipur gi in charge Bhakta Charan Das ngasi Imphal da thunglakre ngarang Prime Minister Narendra Modi gi Manipur khongchat aduga mari lainana Bhakta Charan Das na haikre PM na Manipur gi chamjaraba praja singbu amukka hanna namthak tawbire haina Bhakta Charan Das na Imphal airport ta paumi singda phongdokhe BJP na kayarak hanna miyam gi mamangda thamkhiwa wasak sing adu ngakpadi lairadana Bharat asi corruption economic problem laihalle amadi laibak asigi nupi singda yengliba meeting asi yamna tamthire haikhe mikhal naksilakpa matam asida project kaya urep uyung tamlamliba asi tha taruk natraga chahi ama natraga anigi mamangda tawbiram labadi Manipur praja miyamda kanaba kaya fanglamgada bani PM na urep uyung tamlamliba project sing asi UPA sarkar gi matengna loinana Hanagi CMO Ibobina Palingai Matamda sanction Taurakibani Haina Mahakna Makhata Ke Manipur Praja Miyam BJP na Tausanaba Singh Asi Khanglabani Maram Aduna Lakliba Mikhal Asida Congress na Mai Paktuna Manipur da Congress Sarkar Leiragani Haina Bhakta Charan Das na Phongdokhe of the people of Manipur, the innocent and common people of Manipur. Time and again, they have promised in 2014, 2017 last assembly election, 2019 parliament election, before the people of Manipur and the nation, and they failed. The nation's situation has been brought down to the worst level of corruption, economic problems, unemployment problems, disrespect to women, ignoring the sentiment of the people of Manipur. Yesterday, we laid some foundation stone. Had it been better, we could have laid some foundation stone and started the work 1 year before, 2 years before, 6 months before. Then people have been benefited and people would have had faith in it. Paugi marak thadna atin be brekama. Anawba tahina lakpada Laiminariba Kanglup Mashel Nungshitana na Nungay Fana Panba or Rasano Loina na Lakadoriba Anova Tahi Asi Yam na Nungay Faba Ana Ayek Yaudaba
तरुब थबक खुदिंगमक्ता माई पाकपा अफबा इरैपाक अमा ओइरसनु हाइना पोनी टीवी खुथांगदगी याइफा पाउजल पिजरी। ब्रेक के मतुंग दा तराम नौचरी मखाताबा पाउ पिजरी। मणिपुर दा प्राइम मिनिस्टर नरेंद्र मोदी लाकलंबगा मरी लेनना बीजेपी असी चिंदा खक फबा मियामगी थाजबा हाटपा पार्टी अमनी मोदी लाकपगी कानबा लेते हाइदुना आईएनसी मणिपुरना हंगबा ट्विटर अकाउंट ना मपुंग ओइना सिंदुना ऑल इंडिया की ओइना मणिपुर रिजेक्ट्स मोदी हाइबा हैशटैग सिजनदुना सोशल मीडिया दा चाहनख्रे अमदी ट्विटर की ट्रेंडिंग टॉप लिस्ट दा कुनमरी सुबा द लेख्रे हाइरी हिरम असिगा मरी लेनना मणिपुर प्रदेश कांग्रेस कमिटी सोशल मीडिया डिपार्टमेंट की चेयरपर्सन मलेंखोंबा सलामना हाई नरेंद्र मोदी ना ममांगदा लाकलंबदा मियामदा थबक ओइना पांथोकनी हाइरंबा वाफम कया ngasi फाउबा थबक पाइखतना लेरी फिबम असिदा मोदीना मणिपुर दा लाकपगी कानबा अदु लेते खंदुना आईएनसी मणिपुर हाइना हांगलेबा ट्विटर अकाउंट असिदगी मणिपुर रिजेक्ट्स मोदी हाइना सोशल मीडिया दा बीजेपी यानिंगदबसिंगना हैशटैग तौबिनबा ऑल इंडिया की थाकता पाउजेल पिखी मदुदगी एमपीसीसी की प्रेसिडेंट नामैराकपम लोकेन CWC की मेंबर गायखांगम अमदी सकनाइरबा मियोय कया याउना ऑल इंडिया की ओइना बीजेपी बो यानिंगदबसिंगना हैशटैग तौदुना बीजेपी यानिंगदबा फोंदोकनखि मसिना मरम ओइदुना बीजेपी यानिंगदबसिंगना सोशल मीडिया दा मणिपुर वेलकम्स मोदी हाइना चाइखाइरंबा अदुदगी मणिपुर रिजेक्ट्स मोदी हाइबा हैशटैग असिना हेंगतुना ट्विटर की ट्रेंडिंग टॉप लिस्ट कुनमरी सुबा चनबंगमखि हाइरे मालेम खोंबना मखाताना हाई बीजेपी यानिंगदबा मियोइसिंगना सिजनखिबा मणिपुर रिजेक्ट्स मोदी हाइबा हैशटैग अदुगा लोइनना बीजेपी ना तौगनी हाइरंबा थबक कया तौरक्तबा अमदी मियामना पेनदबगी मतंगदा वाफम कयासु सोशल मीडिया दा थमखे मणिपुर की नोंगचुप थोंग ओइरिबा जिरिबाम डिस्ट्रिक्ट की निंगसिंग खुलदा लेरिबा बायोडाइवर्सिटी पार्क असी मफम कयादगी लाकपा मियोइसिंगना येंगबा लागनरी अदुबु लाइबक थीबदी पार्क असिदा लेरिबा अथौबा बीर टिकेंद्रजीत थंगाल जेनरल अमदी पाउना प्रजवासी की स्टेचू की अवांग थंगबदा लेरिबा रिटेनिंग वाल असी किंथबा होरकले मसी अथुबा मतमदा सेमजिन हौद्रगदी मथंगी नोंजु थादा अमुक हेना किंथखिबा याबगी फिममदा लेरी मसीदा नतना सिरी कायरे लाइट याउद्रे अमदी निंगसिंग खुल चंगफंगी लंबीसु फिबम चादना लेरी निंगसिंग खुलदा कोइबा लाकपासिंगना मखोइगी ओइबा मोड फोंदोकनरकली होजाइदगी रंजित सिंहना हाइखि निंगसिंग खुल हाइरिबा मफम असी यामना फजै हाइना महकी ममानबा ना कोइबा लागु हाइरकपदगी ममानबा सिंगा पुन्ना मफम असिदा कोइबा लाकपनी मफम असी यामना फजै अदुबु निंगसिंग खुल चंगबगी लंबी असी यामना फते लंबी असी सेंबिरगदी हेना नुंगाइगनी याम फजा फजा वारी हाइरे अदो दुगी खतंग येंगबो ओइना इगै मानबी खरगना सुम गाड़ी तौना कोइबा लाकपा अदो जगह से बुरी याम फजै कोइबा खोटपागी पिकनिक की याम फजै दो मयाम लाकनिंगसु सिगा याम फजने याम फजै मीसु साइगी मीसिंगसु याम फै अदो कोइबा खोटपागी याम कै हाइनी याम फजै मयाम लाकपिउ ओइना हाइगदबदि अदो से निंगसिंग खुन हाइबल सी जगह से याम फजैबा अदो दुसु कई हाइगनी मोइगी लाकथोक लाकसिंग लंबेन से खरा याम फत्ते अदो मी लाकनिंगबा लेरसु मी खरा वागनी लाकबा अदो गाड़ी अचौबा कदी जाम चंगपा यारो गाड़ी से लंबेन से खरा फत्ते अदो इन हाइगदबदि सी कतंग मयामना खंगदी सी जगह से सेंबिरदी फजना कनोगा तौबिरदी आइना खनबदि मी फजना टूरिस्ट मयाम फजा लाकनी सी जगह से याम फजै इम्फाल की कैसामथोंदगी तोलेन पोचंग बमना हाइखि निंगसिंग खुल हाइरिबा मफम असी यामना तोइना लाखरे ngasisu mafam asi yengba lakpani adubu yamna nungaijadaba hairagadi mafam asi sengot pibagi mamita de mitam ahum thamliba asigi nakandasu leibak kintharamba footpath singsu fajaramdaba amadi thariba u pambi singsu fajana leiramdaba loinana sembi sabinaba leitaba amadi mapu pandaba mawongda leiriba mawong asi mari leinaba singna yengsinbiyu यामना थवाई यावना मचु तरेट की फिराल पुदुना लाकपनी अदुबु मफम असी इहोंग होंगबा उदे अदुबु पुकनिंगददी मफम असीगी फजबा असी अदुम लई हाइना फोंदोखे
Paripuri Athoba Ningsing Lupki Chairman Dr. Arun Kumar Mangang na haike Hozik Lairiba Biodiversity Park asi Directorate of Environment ga khutsamnaraga Paripuri Athoba Ningsing Lupna matam kayagi mamangdagi develop taunanaba hotnaduna lakpani adubu laibak thibadi statue ahum lairiba asigi awang thangba saruk asi tapna nungju thada kintharakpana maram oiraga mathangi season dadi Kaitharakpa Yabagi Mawongda Lairi Jiribam District ki Go to Village 2.0 gi Thauramda Manipur gi Chief Minister da Hairiba Mafam Asigi Matangda Committee na Haizakiba Laikre Chief Minister Natragana Mari Lainaba Authority Singna Midieng Changbidana Sembi Drabadi Hairiba Park asi tapna mangkiba Yabagi Fivamda Lairi Manipur gi Nongchup Thong Oidiba Jiribamda Hairiba Tourist Spot asi Manipur gi oina khwaidagi maming chatpa tourist spot ama oina senggatningi Directorate of Environment asi paisa yamna leitabana maram oiraga paisa thadabiba ngamdre maram aduna expert sing pubiraktuna soil test tawraga retaining wall sembiu haina Dr. Arun Kumar Mangangna phongdokhi masiga leiriba mayamna maruiba koigi ancestral hero memorial complex asi nongjutha mathamda tamna sliding torpagi Torpana Maram Murakanda Masi, Kaitabayabaki film Yam Sound Lady, Aquina Masi, same number set on Hone Adubu, Aquina, Masingam Gamzite, Adubu, Masidayam Hena Sen Sangba, Mapamum Oibanina, Handakala Amba, we go to village the Lakiramba, Honorable Chief Minister Rasu, Hariba, Masequina, Pukasa, and Kanan Jakre, the Yarim Kagidi, Marilena authorities is Haitagi, Masi Yang Tijan Bidana, Yamureba. Park asibu save the Damakta soil test of the retaining wall not Natana Monga set over Yagadawi Habadu Amutang Aming Sangidaga Hariba Park asi save the Honjinabia Pama have Pondoxeri. Ngasi Farjol District ki Banung Channa Laiba Bangai Subdivision gi Ngampabung Khunda Khuntara Marina Khunna asida Manipur lenga ki Chakthung Matik Chana Bibidabagi Mayokta Yaningdaba Phongdoktuna Ngampabung Community Hall da mifam ama pangthoklaba matungda ama chathakre ngasigi rally aduda Khuntara Mari Lower Kharkup Lane Upper Kharkup Lane KH Daikhan Kangreng Thengkal Ngampabung Pulpui Patpui Mun Sartui Nek, Thingpui Kol, Tenlian, Thingkal Dwar, Kangren Dwar, Amadi Jaisugi, Kunja Singna, Sarugyaki. Rally aduda, we demand proper education, we demand better road, we demand proper electricity, we demand proper water supply, we demand proper healthcare, Amadi, we demand better communication, Haina Iba, Placard Kaya, Paike. Democratic Nation Amada Election Haibasi Miyamgi Laingak Ama Lingnanaba Honabada Sungsoi Soidana Pangthoktaba Yadaba Amani Asigumba Election Sing Asidagi Miyamna Khalaklaba Mihut Sing Aduna Miyamgi Mahut Sinduna Laibak Ngakpagi Thaudang Puri Mihut Sing Asida Thaudang Sing Asi Puba Ngamnanabagi Damak Tongan ba Sakti Kaya Ama Supiri Asigumba Sakti Sing Asi Pining Bagidamag election da Mai Paknaba Araiba Pambai Ama Natraga Ama Sizinaduna Honari Pambai Sing Asigi Manungda Elector Sing Asi Mayai Kaba Chinjak Pizaduna Makoigi Apamba Fanghanduna Pelhananaba Honari Asigumba Thawong Sing Asi Tingnanaba Kadana Special Campaign Ama Changsilagani Hari When I see Paku press meet say Maroina Lakadurba election Sida candidates in my partner by the voter Mayama, Nisha, Pizaraba Honaba, and you, Marankaino Sipura, you, Ichao, Matolopasida, Lingana, Tom the packet of a sea, I think the Queen Wajade, Luna, Masi Packet View, and Kadana Su, election Mamma, special campaign, Ama, I Pantuk Sabani, have to give the sequel of Tukchabani, Luna Hojik, political parties in the Su. Labor drug issues yam kana address to ko sipawa thengnadi and masi kharahena masida address to biba darka oi aduga candidate sing nasu akoigi labor ki interest aduga labor drug issues masida focus orkanda akoigi hayeng tungda afaba mirol ama semgatna honabada akoigi chobu thodang ama honjaningi aduga political parties na akoigi candidate sing thagat pirba matam dasu
hoi party ki ticket se maruina drug ki case chenaba mui singdi yaim kai hoi gi party ki ticket pi bi ganu aduga loina drug thingba aduga huji jing maruina drug ki problem sing poppy plantation ma'am toba aduga drug manufacturing unit ma'am lerekpa aduga drug karor gi ma'am phagat hi ma'am se masi issue lotion da ma'am se masi focus torokanda haiba se maru phangna hoi muthakpa ngamnaba lengakna kari karamba thawtong paikhat kadage haibaromda wakhalon se thambirakanda hoi manifesto da drug thingba gi wafam aduga manipur kanba gi wafam se yohan biu habse political party singda hoi kadana appeal tawjai Tha asigi tangahumdagi Manipurgi Chief Minister na hodokhiba chahi 15dagi chahi 19 fawgi manungda laiba angangsingda COVID vaccine kapthokpagi thauramgi manung channa ngasi Moredasu vaccine kapa hokre. Chief Medical Officer CMO Tengnopol District ke mideng makhada hodokhiba vaccine kapagi thauram adu Moreda laiba Primary Health Center da pangthokhe. Thauram adu PAC Moregi MO in charge Dr. KH Santikumar na luchingkhe. Bisnupur District ki Oinamda National Development Bank ki makhada Unipro Techno Infrastructure na PICD Bisnupur ga khutsam naduna Jal Jeevan Mission Har Ghar Jal gi makhada sagadaba augmentation of Oinam Water Supply Scheme ngasi AC asigi MLA L Radhakishore na Chief Guest amadi Y Joy Kumar Additional Chief Engineer and Project Director na Saruk Yaduna urep uyung tamkhre. Oina mamang water supply scheme da pangthokiba thauram aduda MLA L Radhakishore na oinamda afaba ising pithaknaba thaurang asi faikhatpani adubu COVID na maram oiduna khara thengtha hankre adubu yariba makhai athubada sagatpa haunanaba honagani masida kanagumbana rajniti gi khudongchaba lobani haiba wafam thambiganu haikhe thauram aduda Additional Chief Engineer Y Joy Kumar na haikhe Oinamda afaba ising fanghananaba paikhatliba thaurang asida miyamnasu mateng pangshinbiyu loinana masida kanagumba amatana politics ki mami tahanbiganu paugi marak thana atenba break amaga amukhana ahanba magtada mayam pumna magpu penubi ai khomnai koknona khurumjari Anoba chahina lakpaga loinana mayam dayai fa pausal pizari loinana hena chaukhatba nungaiba yaibi marang kaiba lebak ama oirasanu haina aigi site tagi wish tawjari aduga Pony TV su hena chaukhatba nungaiba mayam gi seba mapung phana tawba ngamba matam sangna kuina tawba ngamba oibiyu haina aigi site tagi wish tawjari once again happy new year. Break ki matungda taram nokchari makhataba pau pizari tarani thoi suba Manipur Assembly Mikhal naksilakpaga loinana Bisnupur District tasu vote khombagi thabak kankhalakle S Sorojini na 29 kumbi AC da mirep oigani haina lauthokraba matungda AC asige manung chanba Chairen Mangjil da aigi imung BJP gi imung gi saruk ama oina BJP gi member oinanaba phone number 7878786060 asida call tawbiragu haiba poster campaign ama yumthong khudingda chathakre S Sorojini gi supporter amana matam sangna Sorojini na miyamda matam sangna mateng tawduna lakli maram asina handak mahakna mirep oina thorakliba asida miyam hupna vote pirasi haikhe Nupa ngakta adum paiduna lakpada lambi thong amata fatre maram aduna handakti nupida nauna sakti sinaraga AC asi chaukhatnanaba hotnarasi haikhe mayamna sawgatkani aduga hadi mana hadi wangulom da sokon num taza bada wangugi hada kang thokpa matangda tamoina engine ladagi ising jingnaba payo kai gai pipi dara yam saawna mateng pambiana khoi sin taje aduna tamo Sandakumar gi loina bi se mada khoi mayamna sawgatsagani aduna hadaki nupa na kakta panba election je akhoi piele hadi chakha thorang karimda mai Osan bidre la bitong na taisana chen bidre ato nupi da mu hap china bi na ngai gi akoi nupi da mu par ga khu gi chakha thorang je nupi na mu porkwa ngam na ngi hona na ngi damakta che masida ticket bibi na ngi damakta khoi haijari
Congress ki tiketa candidate oinanba thaurang tauramba kumbi thingel lekai da leiba Danabir Famdom Congress Party da gisu resign tawre haina masagi yumda pangthokpa paugi mifam amada ngasi fongdokre mahagna haiki party da gitok leba asi kanagumba amatada sauban natraga warobadagi nate lanai gi interest ta tawjabani atopa party amada mirep oiduna kumbi AC amadi Manipur miyam gi seba taunanaba sem saba loire haina su mahagna fongdokhe Congress Party da gitok pagi mari Lainaba che chang pumnamak district amadi state ki luchingba singda pisalagani hainasu famdona haike kal amadi aigi oiba firep aduna maram oy kanda ha election asi face to daba yadaba na maram oy kanda ya ngasi Indian National Congress tagi ya isana ya resign to jare amadi ngasi gi asida ha na to block Congress committee district amadi AICC da ha hariba lagi resignation paper do koi pisan jare aduna makha tabada kari party da ha kumbi kendra gi oina khoi intending candidate oigada ke haibadu ha na ha firep am lawra kanda ha ke lejari ba committee singa khanar kanda ha na sungcho chodana lakadra 29 kumbi assembly constituency asida kumbi kendra gi amadi Manipur miyam gi koina ningjari ba yut amoina khanjari ba lebang miyam gi afaba khunai ma porna ba khataba pandam se ha hongba lejade ya sungcho sine election fight tawgani State Assembly election matam naksilakpaga iroinana opposition Congress kisu All India Congress Committee AICC gi General Secretary Priyanka Gandhi Badra Manipur da laknaba sem sare hairi AICC na khanghalakpagi matung inna Priyanka Gandhi tha asigi tang 18 da Manipur da laklaba yai hairi Priyanka Gandhi gi Manipur khongchat asi road show oina pangthokpa yana leiba maramna Manipur Pradesh Congress Committee MPCC na road show asi karamba mafam singda pangthokani haiba amadi Congress ki luchingba sing kaya lakadoriba asigi mangoinana schedule sing semnaba kanna khanari hairi Tha asigi tang 15 dagi 18 fauba pangthokadoriba kabui jati gi kumhai ama oiriba gangai gidamak wangkhem AC da BJP gi mirep oinanaba thaurang tauriba kangabam jadumanina AC asigi manung channa leiba chaubok khulgi khunja singda kambal khudol tamkhre yum nifu rom leiriba khul asigi khunja humfu romda kambal khudol tamladuna jadumanina wangkhem AC da manungda leiriba chingi Christian lining chatpa Khulsing asi MLA ama lairi haibagi mami tadre amasung pukning hanthana lairiba asida pukning thaugatpa oina angamba mateng pangduna gangai kumhaigi khudol tambani haina fongdokhe loinana karigumba miyamgi mihut oiba ngamlabade AC asigi manungda lairiba chingi lamsing asi thong manana amada purakpa ngamnanaba honagani haikhe Haukiba chahi ing lising aniga kunmathoi gi December 19 dagi kunmathoi phauba Jammu amasung Kashmir da pangthokiba kuntaret suba National Thangta Championship lising ani kunmathoi amadi kuntramathoi suba Sub Junior Junior Senior Thangta Championship ta medal fanglaklaba sanaroi sing okpagi thoram ama Lying thau kangba Thangta sindamsang Laktasna sinduna Kamong Tongbram Lekai Community Hall da ngasi pangthokre Thauramadu Konthauzam ACG Hanagi MLA Konthauzam Sarat Yaro Bamdiar Jila Parisad Member Samom Manglembi Kangmong Gram Panchayat ki Member Lagpo Lapam Indira Village Development Committee Kangmong Tombram Lekai gi President Namairapam Thoibana Athoiba Mithunglen Singh Oina Sarugyakhe Thauramadu Kuntaret Suba National Thangta Championship lising ani kunmathoida Hidang Mayum Santosh Sharma gold medalist Bembem Maishnam gold medalist Achom Dhanapati bronze medalist amadi official sing oina saruk yaruba makhoibu takpi tambiriba oja sing Maitai Nongsa Lalong Thangta and Cultural Association Haikruzamgi instructor Naurem Indubala Laktas Kamongi instructor Maishnam Luang Nganba Maitai Busu Lai pareng huktuna amadi khudol pot kaya piduna pukning thaugatki makhatana kuntramathoi suba state level thangta championship ta medal sing laurakraba Maishnam Ronia bronze Moirangthem Chanjabi silver Chirom Nauba silver Lois Ningthauzam gold Haigruzam Mahesh Chandra bronze Chorokhaibam Umabati silver
tongan ba medalist sing busu lai pareng huktuna amadi khudol pot sing piduna pugning thagotki. Chief Minister Indigenous Martial Arts Committee gi makhada thangtagi sindam sang singda potlam yenthokpada achan mirai naibagi thawong chathabiganu haina huel lalong thangta association gi president Huidrom Prem Kumar na phongdokre wafam asi ngasi Manipur Press Club ta paumi singa unabada phongdokhibani mahakna makhata na haike Youth Affairs and Sports ta aiba cherol piduna anirak yenkhiba potlam sing adu thangtagi lup khara dadi awat pa leire hairabasu ngasi fawbada hanna yengsinbidre maram aduna thawong asi Department of Sports na tauge yauna tauribara natraga CM na atamnana tauribara haina mahakna makhata na hangkhe loinana Manipur Sarkar na thangta chakhat hange khalabadi Tamil Nadu government na makhoigi state ki martial art silambambu government gi thabak changbada ayaba pibagum thangta gi state national international certificate piba singbu sipingba singsu government gi thabak changba yare haibasi thauna fana lakthokpa pami haikhe aroibada maroiba pau amukhana Lilong usoi pokpida sakhang daba singna bhom pokhai halakpada tarataruk suba Assam Rifles ke jawan ama laikidre amana asoka pannangkre Imphal dagi more yogadaba railway line ge final location survey chayon mari gi manungda haunanaba honaragani Imphal Jiribam railway project mathang chahi ge December tha mamangda loisilagani haina Union Railways Minister Aswini Vaishno na phongdokre amadi BJP amadi Republican Party of India athawale RPI khutsam naraga chatpa maramna RPI bu Manipur state asigi sarkar sembada yahonanaba honagani haina RPI gi National President Ramdas Atwale na phongdokre Poni TV ki numidangi pau pining tabiri basingbo kainanaba yathang nizari